अहानबदा मरुओइबा पाव तमेंगलोंगदगी थादोखिबा अमूर फाल्कन किलोमीटर 4,450 पाइरुरबा मतुंग म्यांमार यौरखरे। अमोद अकाई पैसिनबा हेंगलकपना लमदेंगी खजना सिंगना मफम अदुदा लैरिबा सॉलिड वेस्ट प्लांट थिंजिल्लगनी हाइरी। सिक्योरिटी फोर्सेस ना ऑपरेशन सिंह चथबदा केसीपी के कैडर अनी फारे खुत्सु खुलाई कया फागलख्रे। मणिपुर शांति पुरक्नबगिदमक माइनॉरिटी सिंगी अचौबा थौदांग सिंग लई हाइना एमडी रियाजुद्दीन खान ना फोंदोखरे। अमदे CRE 2024 दा महुत सिंदुना एग्जाम थारबा मतुंग रिम्स ता थबक तौहल्लंबदा चेनबा राजस्थानी अमा पुलिस ना फारे। ISCOM मणिपुरी पाव मिटिंग ताबीरिबा पुमनमक पुरुक साना शर्मिना तरामुक चबगलोइना पुंजासे फावबगी मरुओइबा पाव सिंग संदोकना पीजरी। तमेंगलोंग डिस्ट्रिक्ट की चियाउलवान खुलदगी ममांग चही इंकुमजा 2025 गी नवंबर 13 दा रेडियो टैग तौदुना थादोखिबा खुनु खरना मखल अमूर फाल्कन अहुम गी मनुंगदा अपापांग कौबा अमूर फाल्कन असी किलोमीटर 4,650 रोम पाइरुरबा मतुंग युमलोन नरिबा म्यांमार गी नोंगपोक थंगबा सरुकता यौरखरे हाइरी। हाइरिबा अमूर फाल्कन असिना टॉप माइग्रेशन जर्नी गा लोइनाना सुगलेब लेप्तना सोमालियादगी सेंट्रल एशिया तमना पुंग मरिफुदरा मंगा असिदा किलोमीटर 4,750 पाइरबा मतुंग म्यांमार दा थुंगलखिबनी हाइना ऑफिशियल सोर्स ना फोंदोरकली। उचेक असिना मेदगी हौदुना अरेबियन सी लांदुना सोमालियादगी इंडिया तमना लेपा लेतना पाइरखिबनी हाइरी। सैटेलाइट की मतेंग लौदुना उचेक असिबु ट्रैकिंग तौरिबा वाइल्ड लाइफ इंस्टीट्यूट ऑफ इंडिया गी सुरेश कुमार अपापांग कौबा अमूर फाल्कन असे ngarang म्यांमार गी नोंगपोक थंगबा सरुकता यौरखरे हाइबा खंगबा ngamkhre हाइरी। पनबयाय अमूर फाल्कन सिंगना चही खुदिंगी तमेंगलोंगी मनुंग हंजिनबा खुल सिंगदा माइग्रेटरी बर्ड ओइना चक्ताबा लाक्तुना लाक्ली। ममांग चही इंकुमजा 2025 दा तमेंगलोंगी चियाउलवान खुलदा अमूर फाल्कन अहुम अपापांग अहू अमसोंग अलांग हाइना ममिंग थोंदुना सैटेलाइट ट्रांसमीटर सिंग फिट तौदुना चही अदुगी नवंबर 13 दा थादोक्तुना मखोइना पाइगदबा मफम सिंग मफम खंगदोक नबा होटनखिबनी। अपापांग हाइरिबा असिना लाबनी अदुगा अहू अमसुंग अलांग सिंग असिना अमोमनी हाइरी। अपापांग असे इंकुमजा 2025 गी नवंबर थादा केन्या यौरबा मतुंग मफम अदुदा लेंगदना लेरंबदगी तुंगदा अरेबियन सी लांदुना पाइबा हौरखी। अदुगा अहू अमसुंग अलांग असिसु सोमालियादा मतम कुइना लेखिबगी खुदम सिंग फंगी हाइरी। अमूर फाल्कन सैटेलाइट ट्रांसमीटर सिंग फिट तौदुना चथकिबा ट्रैकिंग प्रोग्राम असी अहानबो ओइना इंकुमजा 2019 दगी हौना तमेंगलोंग डिस्ट्रिक्ट दगी हौदुना फॉरेस्ट डिवीजन कंजर्वेशन एफर्ट सिंग ओइना पाइखतखिबनी हाइरी। लमदेंगदा गवर्नमेंट गे सॉलिड वेस्ट मैनेजमेंट प्लान असिगी मशीनरी सिंग निंथीना मथौ तौदना लेबना मफम अदुदा नोंगमा नोंगमगी अमोट अकाई सिंग पैसिलकपा हेनगलकपना मरम ओइरगा मफम असिगी अकोइबदा एनवायरमेंटल पोल्यूशन थोकपा हेनगलकपा अमसुंग हकचांगदा सोहन्नबा मरम ओइरकपना मरम ओइरगा लमदेंगदा लेरिबा मियोय सिंगना सॉलिड मैनेजमेंट प्लांट असे मथंग था जून अमदगी हौदुना थिंजिलगनी हाइरी। इम्फाल वेस्ट डिस्ट्रिक्ट की मनुंग चना लेरिबा लमदेंगदा खुंजा सिंगना
lamdeng apunba lop United lamdeng committee gi mityang makhada lamdeng da leiriba government na chalaiba lamdeng solid waste management and treatment plant asigi yadraba machinery sing mari lenaba government gi authority na repair tawdana leiba asina maram oiraga plant asigi akoibada amot akai paisinba hengalakpa asina marafam asida leiriba khunja singi hakchang sokningai oire hairi Hiramasiga mari lenana April 16 Chief Minister da memorandum pisinduna machinery sing repair tawduna plant asi mathau tawhanba haunaba khanghankibaga loinana defunct oiraba plant asina mafam aduda leiriba low pari kuntra low uba yadana lehalli hairi maram asina khunja singi khudong chadaba sing yengduna yadana leiriba machinery sing semjinduna plant asi athubada mathau tawhandaba tarabadi committee asina khunja sing galoinana plant asi June dagi thingjilagani hairi Manipur Police amasung Central Security Forces singna street asigi ching amasung tampaki chingnaba mafam singda chathakiba counter insurgency operations singda underground cadre ani faba ngamkibaga loinana khutsu kutlai kaya amasung fokhaiba yaba potlam sing fagarpa ngamkri hairi official source amagi matung inna security forces singna Thobal district ke Khongjom police station na konba 10 tha mathak laikai da chathakiba search operation da aina thingkraba lal haulop Kanglaipa Communist Party apunba active cadre ne haiba Laishram Kopen Singh alias Punshiba Chahinifu faba ngamkibaga loinana mangondagi camouflage clothing sing t-shirt sing amadi mobile phone ama fagatpa ngamkri hairi Security Forces singna makhatana Imphal West District ki Lamphel Police Station gi manung chanba Langol chingda chathakiba search operation da magazine ani galoinana insas rifle ama magazine galoinana 303 rifle ama single bore barrel ama bolt action rifle mari magazine sing yauba pistol tara 38mm anti-riot rubber shell manga detonator ama empty cartridge mari amasong 5.56 mm ammunition mga fagat pangamkri hairi amaromda security forces na Imphal East District ki Lamlai Police Station gi manung chanba Sawombung Khunjauda chathakiba search operation da KCP MFL gi active cadre ni haiba Huidrom Sundar Singh alias Sanathoi alias Salai Chahinifu mathoi fagat pangamkibaga loinana mangondagi mobile phone ama recover tawba ngamkri hairi Security Forces singna Sekmai Police Station gi manung chanba Tendong yanda leiba ingel chingda chathakiba thiba humbagi thabakta single barrel gun ani 32 pistol ani 36 HE grenades ani amasong tongan ba nongmai gi maru marifudara mapan fagat pangamkri hairi State asigi oina income jalishingani kuntaretta pangthokadawriba assembly election da Lilong Assembly constituency gi oina candidate oina chongthorakliba Dr. Muhammad Riazuddin Khan na hauzik Manipur da thokliba irang sing asina state asida shanti amasung tangdu leitaba leitriba asida state minority singna khaibung tana leiriba kanglup singi marakta thong oina leiduna samjin nahanduna state asida shanti amasung tangdu leitaba puraknaba honabada achouba thaudang sing lei haina phongdokre Lilong Assembly constituency da pangthokiba developmental public discussion da saruk yaraduna mahakna hai tung koiba shanti amasung tangdu leitaba leirabadi chawkhat thaurangi thabak khudingmak maipakna progress leina pangthokpa ngamgani haiki state asigi kanglup furup ki marakta nungshi chana na hingminna ba honabada minority singi thaudang chauna lei minority singna akanba thong amagom mapangal leiraba community sing samjinna hangadabani haiki Manipur state asida chahi ahum mari rom ethnic conflict thoktuna matam sangna tangdu leitaba leitriba asigi solution taunaba mayek naiba road map sing leingakna semba udi hairaduna hojik state asigi miyamna kaidawngai state asida shanti amasung tangdu leitaba purakadage haiba ngamdana leiri haiki amadi state asida shanti amasung tangdu leitaba hanjilakpa ngamdriba makhai chawkhat thaurangi thabak sing khak mai pakpa ngamloi haiki
AIMS New Delhi na lauba Common Recruitment Examination da mahud sinduna exam tharaba matong Regional Institute of Medical Science RIMS Imphal da thabak tawrakhiba miyoi ama mari lenaba officials singna khanglakpadagi thabak taki lokthokraba matong thaudok aduda maru oina chenabani haiba Rajasthan gi Jirota ward number 2 dagi Jitendra Meena chahi kuntra apokpa laikhidraba Bajranga Lal Meena hairiba miyoi asina RIMS की authority na police na tharakhiba complaint amagi matung inna faba ngamkhri hairi RIMS authority na police tharakhiba complaint aduda AIMS na lauba Common Recruitment Examination 2024 da mahut sinduna exam tharaba matong RIMS ta aranba mawong da thabak tawi haina maral siri hiramasiga mari leinana Assistant Public Prosecutor APP na court ta submit tawrakhiba report amagi matung inna Police ta faraba Jitendra Meena na inkumja lishing ani kunmarida recruitment examination ki damag scheduled tribe category da apply toraki hairiba examination ase inkumja lishing ani kunmanga gi February kunmanga da Bhubaneswar Orissa da pangthoki mahakna fangba marks singi matung inna Jitendra Meena RIMS to August 19 inkumja lishing ani kunmanga da multitasking staff ki post ta appoint tawki post selection formalities singi matung inna mahaki facial iris palm amasong biometric verification chahi asige March 12 da lauki RIMS ta chathakiba verification processing aduda Jitendra Meena gi fingerprint aduga examination manung da Bhubaneswar gi examination center da laukiba fingerprint aduga chana ramdaba thengnarakibani masigi matung inna mahak examination asida fraud tawre haiba khangba ngamkhibaga loinana RIMS na police cha complaint ama tawraba matong tha asigi manga da RIMS gate mayadagi police na faduna Chief Judicial Magistrate Imphal West cha tha asigi tarukta puthoraktuna court na tha asigi taramathoi fawba police custody da remand piduna lakhibani hairi Ukhrul District Lungthat amasong Sinakaithegi akoibada Naga amasong Kuki singi antisocial elements singna saduna thamlamba bunker tare thugai khibaga loinana Imphal East District ki Chingkhai Chingdagi khutsu khutlai kaya operation chathaduna fagat pangamkhri hairi official source amagi matung inna Imphal East District ki Chingkhai Ching amasong Mongjam Khul singda chathageba anti insurgency operation singda masing yamlaba khutsu kutlai kaya fagat pangamkhri hairi security forces singna fagat laba potlam sing adudi magazine ga loinana 9mm pistol ama 12 bore single barrel gun ama bulletproof BP jackets taret BP iron plates nipan helmets mari bofeng wireless set ama charger ani amasong tongan ba nongmai singi maru humfudara ni thoi singni hairi Amaromda Security Forces na Ukhrul District ki Ungkhaching amasung Sinakaithai area singda chathakiba search operations singda Naga amasung Kuki singi antisocial elements singna saduna thamlamba bunker tare thugai kri hairi Amaromda Naga singi apex body ama oiriba United Naga Council ki statement amada Tangkhul Naga singna khundariba Sinakaithai khul asida Kuki singna khundariba Lungthar Chingsang paringdagi Kuki militant singna position loduna lepa leitana nongmai kapsilakpagi thaudok thoktuna leiri hairi Naga village card singna Naga khunja sing ngakchanaba Shokwao Sharkafong Laingang Ching Laho New Haven Ringway amasong Sirara khong singda leiriba bunker shelter shed sing atamnana sidokliba thawong sing asibu UNC na government asigi selective protection amasong vice enforcement ni hairi International Mother's Day 2026 ka mari lenana ngarang Imphal East District ki manung channa leiba Pukhau Ahallok Community Hall da Shaibo Hospital Khurai Chaithabi leirak Imphal East Ray Foundation Pukhau Imphal East Leimachanu Nawa Tengbang Lok Nirmal Foundation Thangmai Bangi volunteers singaloinana Golden Star Club Pukhau Ahallok kapun na khutsamna duna
ngarang ayuk pung tara tarakpadagi hauduna nungthil pung aniga minute kuntra taba fauba free health camp ama pangthokre health camp aduda medical attention darkar oiba miyoi chaniga kuntra humdoirom lemna hidak langthak yenthokhi free health camp aduda social welfare department amasong composite regional center for skill development rehabilitation and empowerment of PWDs Imphal singna ahal oiraba singda free aids amasong appliances sing yentoki Pangthokiba health camp aduda Dr. Ngangom Indrakumar Singh retired professor of obstetrics and gynecology amasong managing director of Saibo Hospital Dr. Bhagyabati Devi retired professor medicine amasong founder member of Laimachanu Nawateng Banglop Ngangom Uttam Singh chairman of Ray Foundation N Khoibi Singh director CRCRSRE Imphal L. Bobo Singh, Extension Officer of Social Welfare Department, Samurai Latpam, Robin Sharma, Founder, Nirmal Foundation, Golden Star Club member Singh, Shaibo Hospital ki dedicated doctors amasong nurses Singaloinana Laimachanu Nawateng Banglok ki Thomi Singsu Saruyaki. Pangthokiba health camp aduda medicine, general health checkup and treatment, ENT, ear, nose and throat care, pediatric, child health checkup and care, obstetrics and gynecology, women's health, maternal health care and consultation, orthopedics, bone, joint and ligament care, surgery, general surgical consultation, amasong dermatology, skin care and facilities sing, layeng balakwa singda kudongchaba piki. Empowering students today, creating leaders tomorrow. Haiba Wakhalolda, All Kwakta Youth Voluntary Organization Kwakta gi Students Wing Ama launch tobagi Thauram Ama Kwakta Bajarda Leiba Community Hall da Pangthokre. Thauram aduda MPAL General Secretary RK Sakhi, UCOBIT President W Basanta Social Worker, MD Alauddin Social Worker, MD Rahman MS Creative School Kwakta gi founder MD Nasir Kwakta Municipal Council Ward number 8 ki councillor MD Karimuddin Ampa Kogi President Salamat Ali Assistant Professor Moirang College Rafi Shahana Athoiba Mithunglen Singh Oina Saruyaki Thauram aduda AKY VO Student Wingi Nauna Thaupunaba Residenta Presidenta MD Anish Khan Aribam, General Secretary MD Mustafa Aribam Amadi, Finance Secretary Khulakpam Ravish Oina Khan Kibagaloinana, Nauna Khalaba Committee Members Singdasu, Lengyan Yanduna Taramna Oki, UCOBIT ki General Secretary Longjam Premjit na Phongdoki Bada, Khunai Ama Chaukhatpada, Mating Leiba Mahairoi Singh Thoglaknaba, ngasi students wing hangliba asi lamdam asi chokhat lambida he namanglomda changsin nabada achoba mating oiragani thajai mahairoi singna punsida mai pake hairagadi oja singna haiba ningthi na taba changi haiki Yening group kumbina tongan ba sinfam kaya tauduna makhoina fanglakpa senfam dagi kanale jodraba khamtheng na waraba imung kun mathoida shelgi tengbang yauna nongmagi tangai fadana changba potlam sing group asina koina chattuna mating pangkhre tengbang gi potlam sing ado yening group kumbi gi proprietor huidrom naresh na luchingduna atai group asigi thaumi singaloina na kumbi kendragi tongan mamafam singdagi khangatlaba imung kun mathoida cheng hawai thau thumna chingba sing tengbang potlam sing oina khutsinaki mateng pangba aduga mari ledana yening group kumbi gi member
abungna phongdokhibada kana leijadraba khamthengna waraba hingbagi mahau phangjadraba myoisingda yening group kumbina isai nongmai thabal chongba mai thaluba decoration tauruba madudagi phangjarapa paisa khara adu tungsinjaduna ngamjaba potlam sing asi mateng pangjabani haiki था असगे तरेता सेनापति डिस्ट्रिक्ट की ती खुलेदा सिक्योरिटी फोर्सेस सिंगना कुकी विमेन यूनियन गी सेक्रेटरी नि हाइबा मेमनई हिंग हाउकिप कौबा नुपी असिगा लोइनना मियोय अहुम नार्कोटिक ड्रग्स सिंगा कोनना फारे हाइरिबा पाउ असिगा मरी लेनना कुकी विमेन यूनियन ना मेमनई हिंग हाउकिप असि यूनियन असिदा करिगुम्बा हिरम अमतदा मरी लेनदे सिक्योरिटी ना ड्रग का कोनना फारबा नुपी असि यूनियन अमसा खंगदे हाइरी पनबयाई सेनापति डिस्ट्रिक्ट की ती खुले नाका चेक पॉइंट ता सिक्योरिटी फोर्सेस सिंगना बोलेरो रजिस्ट्रेशन नंबर NL07C 5762 थौदुना लाकपा के दोवाइल चही निफुनिथोय लाई विलेज सेनापति अमसोंग मारुति स्विफ्ट रजिस्ट्रेशन नंबर AS04E 3344 असिदा तोंगदुना लाकपा मतई मनाव नमलेहिंग हाउकेप चही निफुनिथोय साइकिल बाजार अमसोंग महाकी मपुरोइबा हेंखोंमांग हाउकेप चही निफुतरेत सिंगदगी सापोन केप मरिफुदरा मापन हाप्तुना पुरकपा ब्राउन शुगर केजी लिशिंग अमगा चामगा निफु अमसोंग शेल ओइना लुपा लिशिंग कुंट्रा फागत पंगमखिबनी मियोय सिंग असिना ड्रग्स सिंगा कोनना सिक्योरिटी फोर्सेस सिंगना फारबा मतोंग मेमलेहिंग हाउकेप असि KWU गी जनरल सेक्रेटरी नि हाइना फोंगदोरक संदोरकपदगी KWU नेमनलेहिंग हाउकेप असि KWU गी जनरल सेक्रेटरी नत्ते यूनियन असिगा महाका करी अमतदा मरी लेनदे हायरदुना मियामना असिगुम्बा अरानबा पाउ असिदा थाजबिगनु हाइरी लोइसिलपदा मरुइबा पाउ अमुका हन्ना तमेंगलोंगदगी थादोखिबा अमूर फाल्कोन किलोमीटर लिशिंग मरीगा चट्रेट यांखै पाइरुरबा मतोंग म्यांमार यौरख्रे अमोन अकाई पैसिनबा हेंगलकपना लमदेंगी खुंजा सिंगना मफम अदुदा लैरिबा सॉलिड वेस्ट प्लांट थिंजिलगनी हाइरी सिक्योरिटी फोर्सेस ना ऑपरेशन सिंह चथबदा KCP की कैडर अनिफारे खुदसु खुलाई कया फागरख्रे मणिपुर शांति पुरकनबगिदमक माइनॉरिटी सिंगी अचौबा थौदांग सिंग लई हाइना मोहम्मद रियाजुद्दीन खान ना फोंदोख्रे अमदी CRE 2024 दा महुत सिंधुना एग्जाम थारबा मतोंग रिम्स दा थबक तौहल्लंबदा चेनबा राजस्थानी अमा पुलिस दा फारे पुंजासी फाउबगी ओइनदी ISCOM ना संदोकचबा मणिपुरी पाउ मतंग असदा लोजरे मखा ताबा अनौबा ई पाउ गिदमक ISCOM मिट येंगतादुना लेबियो।